Malem singi kachin koya da thokliba tamzalingai oiba wari singbul dagi horaga tamzalingai sungoi oidaba hangoi tukachaningai oiba thotok atuk singda yumpham oiba wari singso channel asida sandoktuna tanjaragli isa section jaba haiba sigi matangda lagadi aphanungai wari kangta tagani aphabagi matau khak tamgani haiba okhlon sisu lalaki phattabadagi lapthoknabgidamak karigumada phattaba haibsi karino khangjinbagi tangai fadablai ngasi mayamda kudol tamjagadori warisi hek tabada hangoi tukachabadagi horaga taskalak peli haibagi dum ithil phawu soidana phawrgada warini taibang asna tasing dasing thoki warini taminase Greg amadi Jennifer London da leiba university amada mahi taminarakpadagi khangnaraktuna makhuni nungsinimo lambida khongdaminarakpa chahi yamslagle makhoi ani khangnarakhribasi Makoigi University of Mahi Punna Taminaba, Greki Angang Olingi Maruf, Smith Harry Siki Tarang the Guinea, Magi Kutang the Guinea. University Pulagaso, Makwina Tamliba Lamana Davana, Greg Amadi Jennifer, Class Tipulam Day. Greg na architect, Yimsaka Salon Tambani, Adu Jennifer no Kil Tambani. Adu Smith Harry Greki Marufsti, Masu Kil Tambana, Jennifer Gadi Class Pulame. Smith ki kutang dagi Jennifer Craig sakhang mai khang narakuna marup mapang oina pulam badai makhoi ni nungsinungo lambidon thakhibani makhoi ani gi nungsi marisi yam thuna khumang choksin ba haibu doirame madudi mahi tamba hek loibaga makhoi ni bhara gi yum ama lawduna luhongdraga sumatai managum leimina bhauraki nong ta khana chaina ba yawda makhoi ni bhara gi apartments leimina rakpa chahi phajalagle Greg achobo company amada assistant architect oina thabak tawri aduga Jennifer so ukil lamoina thabak tawri makhoi gi mungsda toina koirakanba mayumda mayumgum chadana thaktana tumdana leithokan badugumba makhoi gi marup amakhak lai aikoina hosiki matamsda chari bijinjak thakli bising holi binung sasor kudimuksda fatraba hugi masakoi baduma chemical sing yawba maramna aikoi gi haksangsta makhalam hekta gi leina narakpa yabagi oithokpasi Changwang Tumatalay, Maramsna, a kind of a dietary supplement Sinavasi, Masiam Roy. A kind of a supplement harvester, the Singna Kanava Fang the Gi, Miami Yam Palm, Namni Tazanas in a Clava, 100% naturally with Gumba, food supplement Mangaka Kamin House. Number 1. Ionic minerals. Ionic minerals na ikugi haksang da yam kuptana cellular level mathau tawduna sontana ba cells sing nongna sakti pisinduna mathau mungam sangat hali. Mineral mana ionic oirakliba sei positive natraga negative charge proklava kandani. Makhoi masana pamjana isinga taisana zabana irai lain haksang sintungna magi kana basi yosalan mangami. Yai lifestyle ge ionic minerals na bana singli nauri sonta fagat hali. Saru mani tongsagi mapanggal kan khat hali. Baby control tawba mangba yekhatpa nungsang phali. Cholesterol changwang ba nemthan bra chawna tengba. Number 2. Woman care. Masi sina bana nupi singi inungsit sengdaba thagi khongchat changnai phingau chatpa madi womdagi thorakan ba naw singdagi kanba madi phagathan bra chawna kan hali ahum subda leijare perfect plus masi sinabana immune system kan kan hali arum lai ho kangkho khuba liver madi kini sokpadagi ngakthokpa madi phagathan bangami. Number 4. Active brain. Masi sinabana depression labor, stress labor, memory sonba, karigumba mada pungning jamsin bangamaktabadagi phagathalak bangami chawna kan hali aroi bda leijare perfect glow. Masi sinabana kuchu kumen sengdaba kuchu pandaba jahiga chana da unsa khusilakpa uring mahing haribsing sting ngakthokpa kan bda chawna kan hali pambi bising screen da tholiba number hektada hojima call tawsinbiya mahak adu de kana nate Greg ki angang olinge ki maru Jennifer ki classmate Smith ne Greg ne Smith bu yam thazan tinavane maramsna makhoi ne picnic kumba karungba koi blangbam hek chatpaga Smith pusu hawtuna makhoi ahum punna sanmine 2017 da Greg ne Jennifer da surprise oina luhongba ki wa hawtuklami Jennifer yam harauna yes hairakhi makhoi ani luhonglani taawda nakal anima ki ahlaman sing yam haraurame karigi di haraudani nupasu nupisu masama sagi sel loina thobane matik charabani matam charabane Jennifer magi luhongba si selai thaduna dumdham da chawna hongba pamlame machan pigi maning thungan nabagdamak silang bra changadaba chawbasin phamamasu Jennifer gi mamam pana puthuk pirakhi asumna luhongba se masagi restaurant amadi park yauzaba ningthiraba complex amda pangthoknanaba sem sam loire marimata marup apang chahongi mathakta jabau yohankhre khudingmak punamak Jennifer gi apambagi matungina loina silangame Luhongba Numitta Greg na luhongba laiba titi khudingmak taram tawrame Jennifer gi apok papok pidasu yam nungsine ima baba haina kauduna
masu tana libak macha taba thoglon bebar utlamme krek ki thoglon bebar fajaba ma tawduda nupi mayong gi misingna murum sonduna krek pu thaganari ngahaki matungda kari thokadori haivesti makoi kanana su khangba natri Jennifer mamal tangba angaw phizol ma seladna jinbalduragi momon minoktu mitkup ama phawtha doktri pungkhai mukki matungda laining laisol gi thorom loisladuna mayam ahawtum chaminabagi tanjadu yausilagle amaga likli thengai naram dai tanjasta boro liva krek karigum ma hining bagum ma stage ta kakhali mayam na khalli borsima gi kainya bu sai thaduna romantic oiba wa khara soidan hairakadore mipung khurimak chepmuk lauda mamit singduna krek ta yingduna leidi manakong singduna ngaidi mamit na uribduna khonjal tuklakpa krek na ahan bada masa gi chillaba matam bu kaithokduna luhongba lakpiriba khwai punamakpu fajare khan galabo haisingdana thagatpa phungdori amadi asumna makhatari kaungam laroi da bunumit sigi thawai hapa lengbiriba mayamda ai khudol amamdang tongzage adom na phambiriba chokri makhada envelope amamam naptuna leiribane madu lawthokpiyo hangde hangdokpi khaina masi phawba hairaga krekna Jennifer onsilaga haidei ahanba thengnakiba numitagi aina nangbu punmukdagi hena nungsijaki nangtane aina punsilambista hanudri phawsat minaba pamkiba adubo mayam sigi khuthangda aina ngasi nangwanda pidoriba khudolsde aina nanakta leitringe nangna chathakiba aronba singdugi ningsing khubam ama sabibugum thoglane masi haraga krekna mayamda envelope to hangdoknaba khangalei envelope to hangdoklubada envelope khudingmaktuda yamna taichadaba photo ahum yaurongki yang hek hairabada photo singdu kainya oriba Jennifer na masada mapi marol amada thongda atopa nupa amag nataba saja chatminabagi photo singni duga nupa duna tai kanana de makhoi family friend Smith ne krekna Jennifer amadi Smith ki marakda aron sajat ki mari leina rabara adna jingnari ise kuirakna bazane krekna huran ba phada ba yade duna lalong ama yalakhi madudi ma business trip ama sataba yadre numit humne di yumda hal aroidana Jennifer da haijalame loinana Jennifer leitringai ka khudingmakta aronba camera fit tawsilame aronba camera da record torpa mami singduni luhongba numitta mayamna uribado krekna tumina luhongba tokthokidaba maramde mana khwai thajaruba magi khwai naknaba misak anina mangonda lawnam lambasdeida kaisu ngamjadaba misona maguma tumina tokthokloi matik chaba para amadi tambirongge khanbagini madumaknama luhongbagi numitsi yamuwana ngaiduna lakhibane krek sida aigi saruk loira haraga ma luhongphamdai thorakhi mana tholakpada mayam mamangda apokna khupangna thakibai ngaksan thamong khangda leriba Jennifer gi mamaiduda lotpham khangda leriba Jennifer gi mamaiduda michina fit yangnamki krek pu thoglon bebar fajai haina thaklamba halsingdo nupi mayong gi misingdo krek nupa thui haina murmurum sona hori